Professor Yugindro Pro VC oin hap ki appointment Manipur High Court suspend tawkre Manipur University the Norman City Lagri Fabo Manipur ki Hanagi Chief Secretary Journal Singna Administrator oiragani Low sing bagi pothok hengal hanba loina lomi sing income double ohen na bahona bada low mapu made lomi singa wakal tamina ba mathau tai haina Agriculture Department hairi Puknung da leiban nipi masa sing mukhang dok tu namangan magi mayok tap miyam pun lemina se made senaba sing bu serak fangan si hana Health Services ke Director Dr. K. Razo na fongdok rei Ramasung Association of Surgeons of India Manipur State Chapter ki kulum doi soba annual conference Asian Manicon 2018 ngasi Jawaharlal Nehru Institute of Medical Sciences Jennings ki auditorium da pangtok rei Ma'am kurum jari adom ning bribs impact news ne hauze pungja sapabu ki maroi pau sing miyam de pijari Manipur University the normal si lakri fauba Manipur ki hana Chief Secretary oidam patanatana Prime Minister Office ta Secretary ki thau puram laba retired IAS Journal Singbu Manipur University ki Administrator oiner naba amade Vice Chancellor ki thabak thorum sing khudingmak punar naba Manipur High Court na order thokrai Journal Singbu Administrator oina thau punar naba khan ki bagi mathakta Professor K. Yugindro bu Pro VC oina khalam liba appointment so High Court na suspend thokrai loinana Professor W. Vishwanathpu BC in charge, Professor M. Syam Kisho Amadi Professor S. S. Durendra Jitpu Registrar in charge when a Kankiba appointment Singbusu High Court suspend Tokray. University Asida Norman Sik Purun Rabahona the Journal Sing na Matik Saba Mioy Amabu Registrar in charge when a Kanbagi Anobo order Tokbagi review Tobagi Amade revoke Tobagi Hak Singsu Court Napiri. Mathau tarabade state government amade central government age mateng lobasu yagani hairi Manipur High Court na Journal Singbu Manipur University ki Administrator oina khalak labanina Manipur University community na Hauzik Manipur University ki VC Professor AP Pandey ki matak satariba inquiry da mating pang lagani hana musu ki President M Dayaman fongdokray ngasi numidang Manipur University ki campus manung da pangtok kiba paumi singa unaba matamahak na makata na hai MHRD na aran mamong the Professor Yugindro bu BC in charge when hablak padagi Manipur University community na hauzik satharbe inquiry asida nahan makai mating piba leblamba adu court ki order asina maram oiraga makata na mating piragane court ki ngasi ki order asina numit samani helaba Manipur University ki wathok asid lotion bat achaw mating panglagane adu makpu Professor Yugindro ki aran ba FIR maram oiraga Manipur police na fajindun jail da leriba oja amadi mairoi sing thadok triba makai de Manipur University as normal situation the hanjin ngam khiroi maramachana jail the lady oja madi mahiroi sing condition mata yautana athu matam thadok tuna university as mausagi pibam the hanjin na balenga kasina hona bio loinana ngarang nona thokiba Manipur University ki irang adu ki tungda Manipur University campus manung the police personnel kaya nauna thamjilak pa si su khudak ta lokthokadabani hana thamlaki issue si mari leina fazil kiba mairo sing amadi oja sing aduga loina na taman taman ba leina fazil ku punma ko condition amta yaudna thago loina na akoi Manipur community na akoi gi matam khara circumstances khara dagi withdraw tawzuru ba akoi gi inquiry committee do akoi laiba no development asin maram kanda akoi Manipur community ki market ki cooperate to nabagi adugumba sem sabu leijare Amaramda Hauzikta Fangwa press release amada ngasi Manipur High Court na suspend thokraba Professor K. Yugindro ki mathakta musugi hauzi Games and Sports Secretary ki thau puriba loinana Physical Education and Sports Science ki mahiroisu oiriba longjam Nilakantana Singjami Police Station da FIR amasu thangat krahari Nilakantana thangatwa FIR sida Professor Yugindro na police ta aran pau pisinduna lobu lan sijinai haina palle hari
अमरमदा मणिपुर यूनिवर्सिटी की मतंग हाई कोर्ट ऑफ मणिपुर पीखिब ऑर्डर अदु स्टेटस ले पार्टी सिंह तराम ओई हैना फोंदोरकली बीटी रोड लेबा इरावत भवन पांगथोकिब ले पार्टी सिंह मिफम अमदा हाई कोर्ट की ऑर्डर अदु सौगटपग लोनेना यूनिवर्सिटी की महिरोई ओजा सिंहना स्टाफ ओजा में स्टाफ सिंह एडमिनिस्ट्रेटर ओइना खल्लब जर्नल सिंहबु मतेंग पांगबिउ हैनासु पाउजेलकली ngasi New Delhi da pangthokiba North East Students Organization nesogi paugi mifam amada North East ki common issue singi marakta Manipur University issue amade border pillar ki wafam kaya puthoktuna khanakre awang nongpo state taret kuluching singa sarugya ki paugi mifam adu Manipur ki nesogi Secretary General Sinam Prakash amade AMSU ki Secretary Manjit Sarangthem sarugya ki Amarom Nagarang Nisogi team Asina, Union Home Minister Rajnath Singh and the Union Minister of State Kiran Rijiju Unaduna, Manipur University the Togli Watoka Stigma Tangda, Memorandum of Fishin Cray, Unabaduda, Manipur University Amade Neshogi Maika get Taksin Kiba, Wafam Singh Tarabamatunda, Union Minister of State Kiran Rijiju issue Sigmatanga MHRD ta Manipur University gi watho ga si losin na han tham kre adumakpu han amuka hanna isu asi losin na taksin ga ni hana phongdo rakhi hari Manipur University ki watho ga sigmatang nagarang mahiro singna Manipur University ki A block tha thomjin mada thoki ba thodok adu mari lenana Imphal West police na fa ki ba desam gi nupi thomi ani court na numitara mangani judicial remand pi dona jail thajin khrei ngasi central jail Imphal da thajin khrab thomi ani dude desam gi secretary cultural affairs oriba Ningombam Rania made deputy secretary cultural affairs oribi soibam manjuna ani nei makoi ani ngasi singami police na पुलिस की कांगबू अमन चराब कोर्टा लैवा CGM इम्फाल वेस्ट पुथोकलब मतुंग मखोय एनएससी फाजन खरब मतुंगदा हौजी फाउबी को मणिपुर यूनिवर्सिटी की वाथोक असिगा मरि लेना माइरोई कुंथ्रा तरुक क्लोम अमदी ओजा तरुकना जेल लैरी लौ सिंग की पथोक हेनगल हनबा लोना लौमी सिंग इनकम डबल ओहन होना बद लौ मपु अमदी लौमी सिंगा वाखल तामिन याम नमक तंगाई फदरी हैना एग्रीकल्चर डिपार्टमेंट की एडिशनल चीफ सेक्रेटरी लेटखोजिन हाउकिफ न फोंदोखरे वाफम से मणिपुर स्मॉल फार्मर्स एग्री बिजनेस कंसोर्टियम अमदे ग्रीन ग्रोवर्स मणिपुर सिंधुना एग्रीकल्चरल मार्केटिंग अमरी लेना नोमगी ओइबा ट्रेनिंग प्रोग्राम अम पोरमपात लेबा डिस्ट्रिक्ट इंडस्ट्रीज सेंटर DIC की ट्रेनिंग होल्ड पांगथोकिबा थौरम अमग मरी लेना फोंदोकिबने Letkozin Haukip Fongdoki Makatana Fongdoki Bada Lomi Singi Senmitlon Fagan number status agricultural potok Hengan Nabayauna agriculture department number the Tongan organization singna training amadi awareness program kaya ama leptana pangthok tuna lakli adubu masi kanaba Lomi Singda Fanglabra Habigi Wafam amadi adumak lairi status sida Sada Marifu ase Lomi Werabasu Lomi sing asina ujari blofam kaya atop myogi ayamban oire fibamasida lomi amade lomapu ani ki interest manaba changi lomi sing oiba scheme project sing training amade awareness piba matam da lomapu yahon ngamdrabade status gi agricultural pothok hen puthok hanba amade lomi sing income double ohen yamna wagane masigi sumatakta lenga ki makha da paikaliba scheme project sing asigi matang da lomi sing ningthina khangnaba amade ngamnamak implement toba amade तौबा हाइबसी याम नमक तंगाई फदरी हाना एडिशनल चीफ सेक्रेटरी सिने फोंदोकी इखोनी ट्रेनिंग फार्मिंग ऑन द पीबसे लान खरबया ला नत्रगा लो मपुदो कोबना हेना काना गदबरा करिगिरा हरदी फर्टिलाइजर लोब मतमदा लो मीनदुदा नंगी पाता पुरो हरदी मागी पाता पूरा पंगमदे करिगी लो मपुदुन पीदब याय 80% agriculture kenone haidana leye adu 80% do ikoi farmer sing natraga ikoi government na animak khut samnaraga hotnadradi ngamgani thajade lomi duna phau keno tobusrupudi ei pukhri ma toraga aside nga khar yoklaga ising leidaba kanda adugi pukhri digi ising dollar ga i low da saige phai lomi duna du haibi yaiba adu so lomo puduna yagro Nasi training program adu mari lenana Manipur Small Farmers Agribusiness Consortium ki project coordinator MS Khaidem phongdoki bada lomi singna afab maru sijne quality control torba aseng ba pothok sing puthok ngamlabade market ki awab karisu lairoi masigos mathakta value added torba polam sing oina market ki awab status leite lomi singna puthok liba polam sing adu miyam da ningthina khangan ba matam chana advertisement thokpa
advertisement thokpana marketing ki khudong saba yamna hena ko halle Manipur Small Farmers Agribusiness Consortium ki maikai dagi su lomi singda food processing ki madilena ba sop loan sing su piri hana MS khaidem na makata ki ngasi ki thorma da Director of Trade Commerce and Industries ki Joint Secretary Dr. K Lunkim ICAR North East Hill Region Imphal Center Lamphel ki Joint Director Dr. I Michendra yauna lomi kya ngasti ki thorma da sarugya ki asingba marusi charsi phangdaba maramna phama singna tharga puthoropa chahaudu black rice oidreba black red white se mix tau thokle masigi problem issue si aikoina farmer singda afaba char phanganba ngamgidabadagi achoba problem amu hoiba asingba char na masukmuba potu oirgadi mapan gi buyer sing they are ready to pay the our expected price haidra in session tawjaramani conclusion dai na haini di lemon grass tharga su chahau tharga su whatever for the purpose of marketing tawgi hai targadi asingba source tagi certified seed low basi yam tangai phade habne International Day of Girl Child Gamadilena Preconception and Prenatal Diagnostic Techniques PCN PNDT Act 1994 ki matang da nomagi oiba media sensitization ki thoram pangthokre pungnung da leiba angang nupi masa sing khangdok tuna mangan bagi chanabi lamdam asida toina tadrabasu manung hanjina thijinduna maraleba mioi sing mathakta PCN PNDT Act ki makhada sairak piner na bahona gani hana Health Services and Family Welfare Director Dr. K Raju na phongdokre ngasi BT Rotleva Family Welfare ki loisangda pangthokpa paumi singa unabamda Director Razona Female Forticide thingna nabagi damak Family Welfare Department ki makhada tongan ba body care semduna ultrasound khulai leiba diagnostic center amadi clinic singdana tana special monitoring kya chathari marilena ba authority da register tawdab ultrasound khulai leiba center kya thingjin batana tana center sing asida angang nupa nupi khangdokpa yaroi haiba banner thelamdaba singi mathakta fine lawri status da haiba khulai asi leiba center chama kuntra leiba ki manungda Imphal West district na punna khulai masing 53 leiduna ultrasound khulai masing khwaidagi leiba district oire kumja listing ani sumna amada thikiba census report ki matung ina state sida nupa macha listing ama khudingi nupi macha chamapan 53 fawba leiram labasu kumja listing ani taramathoi ki census report matung ina nupa macha listing ama khudingi nupi macha chamapan kuthra taruk khak leiduna nupi macha masing hantarakle ngase malem gi mafam sin matung na pangthok liba maruoiba palan thoram ase lakpada punung da leiriba angang nupi masa khangdok tuna mangan bagi satnabi khunai asida leitana na ba amato oina hotna minasi habi wafam fongdoraki panapi khangba yabagi stage mirondringai mamang da su khangba yai mirong gra matung da koi ultrasound gi technique na x-ray gi technique na MRI gi technique na sumai to mayam si koi loina dum khangba yai aduna masi thidana bidamta yakoi Manipur da khwai yan hana hogi basi masigi PC and PNDT Act and 2003 dagi sanaba hobasi ga loina na koi Manipur da implement to hore koi Manipur da implement to basi ga loina koi body mayamam semi ultrasound mayam sinje koi chala inspection and monitoring tawjai masi koi gi board si save the girl child no sex determination haina banner si ngasai ultrasound to mum si thabra na ta thadabra हाइब्स कहीं मत थाम दे कोई एप्रोप्रिएट एक्शन लवी Association of Surgeons of India ASI Manipur State Chapter ki kulhumdoi suba annual conference Asimanikon 2018 ngasi Jawaharlal Nehru Institute of Medical Sciences Jenims ki auditorium da pangthokrai thoramad da sarugya ki Manipur Tourism Corporation Limited ki chairman Dr. Sapam Ranjanna Dr. Haibasi Anab Singh Giri ani suba ishwar ni hainari bane adumakpu asengba ishwar di natte fongdoki loinana Dr. Sin Anaba Singh da khena bathamdana chaf manaba mong the treatment pi ga dabane amade novel loiba profession da leirubana Dr. Singh na ngha ke sounding ba made nungai tab leirabse pun control to ngam labade Dr. made anaba ani ki marakta afoba mari tham ngam gan hana fongdoki Thoramatoda Sija Hospital and Research Institute ki chairman suwariba ASI Manipur State Chapter ki chairman Dr. K.H. Palin na fongdok ki bada AKS policy लाख खिबक इरोइनना मणिपुर का फाउनर इंडो म्यांमार अनि की लंबी हांगदोक खिबदगे म्यांमार रोमदगी मियो क्या स्टेटस सिदा लाखतुन अनालाई मुई खुदोंग चाब फंगबा हौरे ngasi फावबदा म्यांमार की मियो हुमदा
open heart surgery mai pak na pangthokre maramadu Manipur lengakna state asida medical tourism mai pak na paikat pada asobu thodang laurabadi laibak ani marakta hen afaba mari tham ngambata natana state asige sentum gi pibam na chawna kana piba ngamgani hanasu fongdoki. The touch of love and the way we doctors speak, it carries a lot of things. Every patient that comes to you is different. Those persons who come to you at 6:30 when you're fresh, you're able to speak to them well, you're able to, have a very, I would say, with love you treat them. And that I know at the end of the day, when one gets tired, some of the words that we speak, some of the words that we mention to the patients gets a little rowdy at times. This is human nature. But if we can control that, I think it would carry a long way in improving that doctor-patient relationship, which is working a lot. Importance of critical care has been identified, as Sir Delikor has mentioned about the avoidable medical errors, and there lies the importance of this critical care. So many things we could have missed, now we are going to have, and this will definitely have to impact in this part of the region. Lamdamasida journalism iho sagan na bahona bada chobu thaudang loramba journalist RK Maipak Sana gi marifutara mari suba mapo kumon thoram pangthokrai kumon thoram asiga mari lenana thage sepong sanathong gi editor Manindra Konsamda sahi asigi oina RK Maipak Sana journalist fellowship piduna ikai khumna pasu utkrai RK Maipak Sana Memorial Trust na sinduna Palace Compound leba lamyan masanglin na pangthoki ba thoram du saruk ya ke ba trust asigi trustee RK Delift na journalism gi mateng lamdam sid dungsi sanaba amade mara tafna pan khunai am oiner na bawa khalol da kumja listing ani subna mapandagi trust asina kumon thoram ase leptana chatharakli ngasi tararak suboina pangthokli ba thoram ase mari lena na mahusagum peopling of Manipur and some historical facts for the consolidation of the state haiba hiramasida lecture masu pangthokli Prajatantra Pausegi An editor oina thau puramba Maipak Sana amade maki maruf singna journalism iho sagan na bahona badaloramba thaudang bu ikai khumna ba oina maki mamingda sahi khudingi mathau ningthina tawba paumi amamam khangatuna pungning thawgat poina hariba mana asipiduna lakhibane laikhidrabagi mafamda miyam na haig laikatuna ikai khumna ba utpagaloina na trust asigi souvenir amasu fongki Sahi kudingi Manipur gi maru oiba masak nairba journalist sing khangasaraga sahi kudingi tha amada lupa lising ahum piraga tha amada feature article ani ni inena bagi thauram se paika chabani isam samna journalist sing bu khoi gi trust ki mai kai dagi pungning thawat chaba apik pa step amani sahi kudingi Manipur gi Loktak teleriba Sandra Tourist Home gi pakhat pahoram laba thabak thoram sing loisindam gi mayokta Moirang Municipal Council thong lonchun krai Moirang Kendra apun maira pai bi Imaluf Mampil gi thomi singna Moirang Wat number 12 ki miyam galona council adu gi office ta thomjin na thong lon na bahona ki office adu da council gi mioi kharaga khoisaw na raba miyam adu ga ngak sinda pawdana ki tanja adu da paw adu fangmadi gi Moirang police kambu am laktuna miyam adu gi irang laksun na ba honarak pamatam dagi Makai ani gi marakta ngahak muknaraba matungda miyam adu na nampu da council adu gi thong so lonchin ki Kumja listing machapan nifumapan gi October taramanga da Manipur bu nampu da India te tilan khib numit asibu yaning da phongdok laduna lona thingraba kanglaipa Communist Party People's War Group na laklib October taramanga se amam ban numit hana lauthok le hana chirol amad khangalakli numit asige pung taruk tagi nungtil pung taruk fa total shutdown lauthok le hana su chirol sinema ka tarakli
Kaisam thong ilangom lekai lerak achobod leiba leikhedraba Soren Sangbam Sam Lal gi loinabi Soren Sangbam ongbi Suni Bala Elias Lilina singnaningai mong da thori yandu na siram kibadu gi matang da mari lenaba sing achum langla langjil puthokpo ngamdrabanina akan makhongjang changchilaga ne hana mi CSC gi matang da sem kiba JAC gi maikai gi thamlakli ngasti Manipur Press Club ta pawmi sing unabam da JAC adu gi ko convener ahong chambam ajit da fongdor kiba da hokiba October 3 ayuk anganba pung ani makai rom taba du ada Soren Sangbam ombi Suni Bala Elias Lili ase masagi yumgi mangon maktada singna ningai oina thori yandu na siram kibane adubu postmortem report masa matanda sijabane hana thorakpana wafam asti thajaningai oide amuk hana postmortem tawbiu hana fongdoraki misi ase da chenar ma yai hana chingnaba miyoya masa police na fadona wang pawng sathari hairabasu ngasti phaba achum aran puthop ngamdaba ase yaning de hana su JAC gi maikai gi thamaki bagaloina ngarang phobug manung da achum aran langla langjil puthok naba mari lena basingda taksin kiba leirabasu thabakta ontorok tabadagi mayokta akan makhongjang sanchin gani hana fongdoraki Isam chamba miyoy mana yengbada phawba khangadaba magi siram liba nupi esigi mangakta ingba magi jaga singda kujin phakki bagi dakpam mayam ma maki mamai gi saruk singda arumba pot kumana thaki bagi I asi bagu masang ba pibam mayam ma masagi mapaigan gi saruk singda I asi basang ba sigumba dakpam mayam ma leiram ma phawda postmortem tawbagi result da mahak masasidi suicide tawbani haibagi result amakhak lai masida koina hangjaninglibu wafamdi postmortem tawriba da yawbiriba miyoisingsi knowledge leiba watlabra kanagumba kambu khragi khut yawkrabra haibasi JAC na hangjaningba wafamne hariba investigation zathabiriba law enforcing agency gi miyoising ase matam asigi sanariba senda thumjagi oiba mawongsing asida makoising asisu hariba miyoising adugi khut changkhrabra haibasi JAC gi yamna singnaja United Committee Manipur Sinduna October Kuntra da Pangthokadorba Mass Rally da Samas Thaudang Nupi Kanglu Laifrak Fromna Mapung Fana Sagotkani Haina Cherolamada Kangalakli District Mental Health Program Imphal West amadi District Health Society National Health Mission Imphal West na sindunanga se World Mental Health Day 2018 gi thoromama ka wadlaiba Primary Health Center da pangthokre ngarang October tarabu malem pumbana World Mental Health Day 2018 gi thorom pangthokna ki badu ga marilena na young people and mental health in a changing world haiba wakhalola sida yumpham moiduna thorom masi pangthokki banei Thormada chief guest on Sarugya Kiba CMO Imphal West a schoolana Hausiki Matam the Honor Liba Chanabe Kash and a Puning Wakalda Akaibekia Pirak Liba City Natok Honor and Puning Wakalu Masamo Fana Tamnan of Tauranka Paikat Matautai Fondoki Nasiki Thormada interaction program Musupang Tok to mental health Kimatanga Kana Nainaki Panmayabade Sahi World Mental Health Day as Manipur the Ladybird District Kuding Makta Yan Hanbu Oina Parks and a Pangtok Kibani. Manipur law and order situation yamna particularly kra mai pakale yamna phataba matam haida somewhere in 90s again 90 12 hours mi tung kuding si aki tujung ba adum ba phawna bangak mi we kuding mak kali thoroga da haba tamungam da ba loina no hasigum ba phataba kaya da re no chingna waja ba haida masi mung kuding mak ki halam chingna ba hai akoi ne sigi soda society sida Lady Pung Kudimak say no mental disorder, certain Lanagani, Haber as you were quite Pamina, but that's out when Masi was singing a mental health program, the labor sing Sina, a Chobaton down no view. Lengak na mahiro ising the Tengbango in a Piba pre-matricum sung post-matric scholarship form Tazin Matamda Institute Singna Mahiro ising the Pasha Lor Toklabade Manipur Muslim Welfare Organization MMW or the Kangan Biro Hana MMW or na Tokpachiro Lamada Kangalakli. Learner Matanga Swada break a malozage breakimatung the October Mapandaki Uttar Pradesh ki Radha Kundada Satharakliba Rajashri Bega Chandragi Sani Kulak Suba that anniversary gi ngasi humni chan benumit ki pau amade Manipuram sung malem gi tongan tongan ba I pau sing pudun lakchage Impact News po migeng tadun lebiu Breaking matung da mayam bo mo natarab nok cheri lo na bulletin sig makata ba pau sing miyam da pijari
Rajashri Begachandra Festival की थौरमबु मणिपुर लेगांग नमसक खंगबीदना स्टेट फंक्शन ओइना लौक्सिलमदबा से यामना लाइबक थीबा मन हेना यास्कुल कॉन्स्टिट्यूएंसी की एमएलए टीएस सेटब्रतन फोंदोक्रे Rajashri Begachandra Cultural Foundation Manipur Sinduna Hauki October Mapandagi Uttar Pradesh ki Mathura district ki manungchana Radha Kunda da Chatarkiba Rajashri Begachandra ki Sani Kulak Shuba that anniversary ki ngasi Humni Chan Numit Kamarilena na Pangtok Pathorma Mada MLA Shatabratan Makatana Hai Begachandra na Manipur culture ki Oiba Masak Naiba Sakam Thamnambana Ngasigi Mirol Amade Manipur Kunaina art and culture ki Hiramda Southung Ngamzabane Masi Rajashri Begachandra Manipuri Kunai Thamlamba Saurab Kudola Manihana Fongdoki Makul Leraba Ninto Amagi Nasi Koina Lagi the way Komodi Adum left in a panto to Nulai. Akoina Tatana Silly Batorum program for the Matam Dugi Sarkar Pubiriba Maru Oiba Title Lobby Mipu Kudimana Mapam Sida Sarupia the link with the Imana Mana Masukatinami. Panto Ibatorum say Sarkar Yoga program Amo in a lotion Biram Dabasi Karigino. Atopa Lusingba Lamjing Birama Kayagi Mapon Numita. Lagi the way Numita, state government, state function with a Pantopa, a Kodimana Tenary, Adumuna, last Begachandra issue, Ai Wakanda, state function Namoina, Pantuchan. Rajashri Begachandra Sani Kulak Suba, Lakidabi Kuman Thorum Nasi. West Bengal की नवदीप धाम दलेवा श्री श्री अनुमा प्रभु दसु पांगथोक्रे थोरमद मणिपुर लेजिस्लेटिव असेंबली के स्पीकर युमनाम खेमचाना मदे मैदिंगु लेशेम सना जाउबानी न सरुग्याखी ड्रग की मायोग तो चथा ड्राइव की मनुंग चनंगरांग बिष्णुपुर डिस्ट्रिक्ट के एसपी हॉफसन सापम मियंग मखादा कमांडो ओसी इंस्पेक्टर वी लुंथांग वाइफाई की कमान मखादा बिष्णुपुर कमांडो की टीम मनंगरांग नुंग तिलपुंग अनि मखाई ताब मतमदा बिष्णुपुर बाजार दा अचट अवोक्सिंग सेक तोब मतमदा ड्रग ललोल बमियो यहुम फारे फारब मियो सिंगदी पाउबिटेक मनिंग लेकादी की मोहम्मद अंसार अली सही कुंतरुक अपोक लेखिद्रब मोहम्मद सुलेमान मोहम्मद रामिस खान सही कुंतरुक अपोक मोहम्मद रहीमुद्दीन अमदे मोहम्मद वारिस खान चई कुन अपोक मोहम्मद मुजिबुर रहमान ने मखोदे लुपा लाख अहुम की ओइगदब WY टैबलेट लिस्टिंग अनि चामरी सिम कार्ड कलोने मोबाइल फोन अनि फागत पंगम लेहरी लोने नाम अकाताबा लीगल एक्शन लखन मगिदमा विष्णुपुर पुलिस स्टेशन द सिनक रहरी Hausi ki matamda Laumi Singh Punsindu Tabak Tabu ki matam Oirehana Financial Mobilization Cell Manipur People Party ki Chairman Lukram Romi na Fongdokre Wafamasi ngasi Financial Mobilization Cell Manipur People Party Oinam Kendra Bishnupur Sinduna Ngaikong Sifai Mamang Community Hall Pangtok Political Meeting amad Fongdoki Bani Ma namaka taradun hai lamdamasda yellow mi akoigi masingasi yamde adumoko akoi punsindu tabak tauminabaki wakalola se laitabana mapalamdagi changlak tabak sub lak mian sa kayana nomunomgi akoigi tabak singasi mulakli maramasina akoi punsinduna thingba ma sangi hana phongdo pagalona pale belenga ga sinasu yellow mi oiba lawmi sinmi singi yaipana ba saukhatna ba honabagi mahutta politics tawduna laire hanasu pen the phongdoki mayama train lakuma tamna sang ka dawagi mahutta hori akoi liberalization akoi mayam sem bataga le thale ngasi akoi wari se sum palakpa mathang gi government singduna ngasi akoi wari pone asengba politician oidalo ngasi state sigi oina lawmi singsi sen pai na gi dongta sakar matam dagi pai saka singdana kari sibi gi World Sight Day Gamari Lenana the National Program for Control of Blindness NPCB National Health Mission amade Medical Directorate na Sinduna Free Eye Camp ma ngasi Social Welfare Club nganapi thong na pangthokrai Mapum moina ngana pitong amadi ako laiba miyambu mitsek tauna na bapangthokiba eye camp atubu yengsin lakiba health minister Elzen Kumana paumisingda wangang laduna chaliba sahi asida Zenimsta eye bank ama thamna na honari athubada eye bank atu linkatuna miyamda kana
pihallagani haina health minister na phongdoki ngasigi kemadu da mit sogdo bimyoi singda anok singsu yenthoki mid is uragadi hingbagi cham yaudaba hagadi mid is hatin important wakil pura moiba adin madin marambo dina sirida india government ki madugi instruction makada marina ahansing nupi sing amas angang singda focus tok se bet tim dunia adin masida yaragadi yakoine hek ngamjaba mongda department side gi kun meeting pangaga jaga jaga da leiba makal mi sing hari bum bakil category da min nungai to singje asida koina lem na bit layem ba habitat metron da haraga masih jauh dari sini orang lokal dokter sini yang bahu re, saya degi rasa tahu re, mau dokter piba jabang amba makal ki free medicine, mau pirani, adegi ahan singda anu daga le, jaga singda anu pirani. ADC Chandel District Vice Chairman की election मतम का करने ये थोक हुई है ना Chandel District BJP की President ना District के दुगी ADC की Chairman hijack रही Chandel District की BJP की President ने थोको चिरोल अमना हायरी पार्टी ऐसे की members सिंह मधे पार्टी ऐसे की councillors सिंह की मरकत political गोए बच्चे ये ना क्या लाई बदगी मिखल ऐसे ये थोक पीने ना बा hijack बनी हायरी इंडिया के संगनारब पॉलिटिकल लीडर मधे थियोरिस्ट जय प्रकाश नारायण की चामतरा तरुक सुबह मपोकुमन थोरम मणिपुर सुरवोदन मंडल ने सिंधुना इम्फाल पांगथोक रही वीटी रोड लेब मणिपुर पब्लिक लाइब्रेरी इम्फाल पांगथोक की बा थोरम मदा लेखिद्रब लुचिंगबा सिगी मितमदा हानगी एमएलए एस राजबाबू बीजेपी की लुचिंगबा आर.के. रंजन पॉलिटिकल एनालिस्ट लेहाउताबम शरदचंद्र सीपीआईएम की सेक्रेटरी के.एस.आई. शांत यावना मियोय क्याना हाइकत लेकत तमखी पनब याब अमना जय प्रकाश नारायण असे लिस्टिंग मचापन सुबना अनी की अक्टोबर 13 बिहार की सिटाप डियाराद पोकी बने लुचिंग मसिना ब्रिटिश की मायक सिविल डिसओबीडियंस मूवमेंट यावना आंदोलन क्याद मपुंग ओइबा थौदांग लौदुना इंडिया की निंगतम यौदा यामना चाव मोंग सरुक याकिबा सकनारे बलुचिंगबा मनै कंगला लाइफमलेन की सकम दा अकाइब लाक याब मोंग दा लाइफमलेन से मनंग दा हौजिक सागलेबा रास लीला सानफम से खुदक तगी लेपिन नब कंगलाइपा के स्टूडेंट्स एसोसिएशन KSA के चिरोला मन मरी लेन बसिंगी पुगनिंग सिंगसिलकली मोंगसांगई दलेबा सामसुम मापन सुब CRPF बटालियन ना मणिपुर स्टेट लीगल सर्विसेज अथॉरिटी लीगल एड क्लिनिक APSW सिंगजमई सिंगामखा सनमपुखरी मपाल डिस्ट्रिक्ट लीगल सर्विसेज अथॉरिटी इम्फाल वेस्ट हारिब सिंगासी पुनसिंदुना पुनसिनमिनदुनगासी इंटरनेशनल डे ऑफ गर्ल चाइल्ड की थोरम पांगथोकरै सामसुम मापन सुब CRPF बटालियन हेडक्वार्टर्स पांगथोकी थोरम मदुदा CRPF की DIG ब्रिगेडियर SK शर्मा मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की हानगी चेयरमैन SH शरद कुमार न सिंह बक्याना सरुक यादुना नुपी मचा सिंगदा लेफ्टन चथरिब सेक्सुअल हरासमेंट थिंग मथौ ताई हैना फोंदोक नखिबग लोइना मतम पुंबदा मकोइबु निंगथिन ngak सेनगदबनि हाबु वाफम सु थमनखी जवाहरलाल नेहरू मणिपुर डांस एकेडमी ने सिंधुना एकेडमी असिगे सही 10 सुबगी कुमन थौरम पांगथोक पोइना हायेंगदगी हाइबदी अक्टोबर 12 दगी हौदुना अक्टोबर 13 13 13 मदी 13 फाव नुमित मंगानी एकेडमी असिदा फेस्टिवल ऑफ रास लीला मयांग इम्फाल कोंचाक राधा मानव मांडफता डिप्यूटी स्पीकर के रोबिंद्रन सरुक यादुन पांगथोक लगनी हैना एकेडमी सिने थोक चिरोल मदा खंगलकली खुमल लंपाक स्पोर्ट्स कॉम्प्लेक्स ता ngasi nauna sab multi-purpose indoor hall ama lamdamasi leireba sanaro isingi mapam da kudol tamkre Department of Youth Affairs and Sports ki miyang makada Manipur Development Society na sengwa sagat pagi thaudang laukiba indoor hall asigi mapungoi ba saktam leiraga so indoor hall amada tangai fadan laifam thok masak mathum singdi matik sana leitri ngasi ki thoram da yas ki minister led Pau Haukif Yas Secretary Bobby Wycombe IAS amadi Director Armstrong Pamai IAS kaloinana Department asigi masak nai bimiyo kya kaloinana Manipur Olympic Association gi thabak thorum kya da maipuna ri bimiyo singa saruk yaki
Indoor hall asida leifam thok masak mathum kayagi awatpa leiriba se athu matamda semjin sajin maga loina Manipur da leiriba masana kayagi association singda sana khona bagi lamda India gi powerhouse hairiba lamda masigi masana kaya ngasidi tamna maning halakpukum tawriba se kadai da kari soidi bagi haina thidok tathok tasin tawna bagi matam adu oi da hawa fam ase ngasi thoram du saru kheba yas minister led pau haukif na fongdoki Manipur si kitang di chawkat ko wat panina wahe si kanma labra kande adugo grill di hamni grill ga nupi macha sala ga di changing room amaga aman ni kai gumba MDS te ki paisa le taraga su akoi di department da reappropriation tawra kari dagi no secretary ga director na yenga kan the grill ga changing room ama hapchan na ba ai se yeng san de Manipur se sports ki lam sida yamna khomang changsan ba yamna advance yamna progress oi ba sports city of India da na ang hai da hai raga national games ka akoi handar pa som kumtharak pagi kai dom ka ku ba every association da khudim ka kari kino ani ni ahom thok pagi hai rabi Manipur thali se sina kana ba ko oi please stop politics on sports football da oi gera amada oi gera haina batana ba suya ya da bagi maga haiga na raga to ba akoi gi mase afaba khudam ate chokhan bi nasi Manipur se migi chokhat palam compete to se hai raga di haina batana ba adagi punsin ba heiba Manipur amma sim bada every organization by masi appeal tawzari World Guinness Record channel na bagi yambem Gobin Luang na akhak palaitana hotna leptri hari tha sig tarahum noida Youth Council Manipur amadi Kickboxing Association of Manipur anina sinduna Khumal Lampak Sports Complex ki basketball ground da yambem Gobin Luang na minute amagi manungda knuckle punch push up minute ahum gi manungda elbow strike amadi 30 seconds gi manungda jumping sack ta tawba ngamba ma ki haitoi sing thora bamong matau adu utna na sem shadu leiri hana ngasi Kickboxing Association of Manipur na thokpa chiro lamada khangalakli Nipan Suba Sultan of Johor Junior Hockey Cup ta India final changmangam kre Malaysia na yumpu oiduna thasi gi taruk ta gi taram doi faba Johor Varu City da leiba Tamandaya Hockey Stadium na Saturday Hockey Cup asigi ngarang sana ki pool match amada India na defending champion Australia u panjal mangamari da mighty pi mangam ki Hockey Cup asigi final changkraba junior India gi hockey sanaroi Gursai Valjit na mes asigi mangasu minute panjal ma changkraba matung Harshpreet Singh na Mandif Moramasung Bisnukan Singalona na mes ki taramathoi taramari madi tramanga suba minute sing panjal amamam chanaki lona na mes ki nipum do suba minute na Silanan Lakra na panjal amaga chanki hockey cup sida Australia Great Britain India Japan yumbu Malaysia amadi New Zealand na pool match sing da akan malamba taunari Gavasi ki pool match sing mighty bamasak khangdana match mari mai pak tuna laklaba India na pool match ki aroi match ta Great Britain ga tha si ki tarani thoi da lamba tauna ga dauri matang sa da bulletin na say tension jadring mangwena na headlines sa muna thamjari Professor Yugindra VC Pro VC on half cubic appointment Manipur High Court suspend taukre Manipur University the Norman si lakter bu faw Manipur Yahani the Chief Secretary Journal Singh Administrator oiragani Low singo bagi pothok hengal hanba loina na lawmi singi income double ohen na bahwana bad low mapu amade lawmi singa wakal tamina matau tai haina Agriculture Department hiring Puknung dalay ba ang nupi masa khangdok to na manghan bagi mayok ta miyam punit leminasi amade state na basing charak pangan si hana Health Services ki Director Dr. K. Razo na fongdok rey Amasung Association of Surgeons of India Manipur State Chapter ki kulum no isuba annual conference
SC Manicon 2018 ngasi Jawaharlal Nehru Institute of Medical Sciences Zenims ki auditorium na pangtokre.